December की तांग 1 चाही सिगी Parliament की निंथम मिफम हौवन मिता Union Minister of State for Home Affairs Sri Nityanand Rai na कोई Parliament पी गिबा 2027 की census asi phase ani thokna horani hai khiba adugi matungda ngarang si December ki tang 8 da khwai gi latest oiba koi gi The Hindu hariba national news asigi koi gi latest circulation da koi gi census 2027 asi phase ani thokna mapung phana pangthokpa yanana bagi damakta mathang chahi 2026 ki January ki tang 15 da 15 phawgi manungda hariba census asida changadaba maruoiba functionary sing appoint tauba deploy tauba se masi January 15 2026 phawgi manungda loisingadabani haidana aikoigi Bharat sinba thungna census 2026-27 si taunanabugi siam saba punamak loigre matang sida ina panjaning isi akoigi Manipur state asi hojik yumlonariba mapung oina Myanmar amasung Bangladesh tagi masing thingamdana masing lakamdana illegal infiltrators sing jangsil laktuna akoigi leiriba yellow group singi manungda khunda laita sindana leisingibagi achauba problem samasya madugi mayok nariba lantheng nariba haribi illegal infiltrators sing asina aikoigi narco terrorism gi activities kayamama paikhalakdana 2023 May gi tang 3 dagi lamdam masida kanguk masen gi marakta hada sunaba adugumba violence Manipur si tangdu leita daba onthopa turmoil adugumba environment amada leidana tangdu leita daba hojiksu lana si chahi aniga tha 3 nipan phajila sibaw loibu ngamdana leiri aikoina khangi madudi mamangda palamba lengaki aikogi cabinet subcommittee ma semdana illegal infiltrators sing illegal immigrants sing masing thidongna nanaba makoigi khun sing khangdongna nanaba honaruba matamda sumnagi atenba matamda khun chamapan hena nauna mamangai taramba nataba handakta nauna tasilakwa khun thengnagi balai aduga mamang 2025 ki July da akoigi India Today any gi report amagi matung ina akoigi Manipur da 1.3 lakhs of fake voters akoigi electoral roll da voter lakh amaga lising kunthra fake oiba sasinaba mi yauksilambagi adugumbagi akoigi incident thodo amasu leire adun hojik ki ngarangi akoigi census taurani haibasigi chapchaba Bharat Sarkar gi akoigi Registrar General of India na state sing amasung union territory singda census taunanabagi mapung oiba basic magi step sing function sing aduga census tawbusida changadaba mapung oiba akoigi maru oiba functionary sing asi appoint tawba amasung deploy tawbuse January tang 15 2026 bawgi manungda loisingadabani haiba state amasung union territory singda akanba instruction pigre hoji koigi Manipur gi leiriba phibam sida ina thamjaningi badi hoji koigi Manipur da leiriba war like situation amasu leiri kang masen marakta amaga changnaba yadaba khotaba amasu leiri aduga Manipur da masing langamdaba illegal infiltrators kaya ama changsil aga yellow proof singi manungda khunda laita sendana diket khara asida leisingi bagi achauba wathok achauba masigi khudong chadaba khudong thiba mayam ama lei masina makoina lamdam asiga pungi saktamda singnarakpa lamdam masibu mache tana thugaina nana bohona rakpa mayam leiringai maruk sidaisida karigumba illegal immigrants sing asi illegal infiltrators sing asi yauna 2026-27 the phase ani thongna tawdoriba ahanba phase the house listing village survey sina singba tawdori hariba house listing and the village survey sida recognize tawdaba village kaya marumama
suksoi soidana yauksin gi gadoi aduga mathangi 2027 gi angan basaruk tagi haudori ba yumkok thiba mikok thiba asidana census asidana karigumba house survey amasung akoigi village akoigi house listing amasung village survey sida yauksin graba adugumba khun sing adu da leramba mi sing adu india gi amasung manipur gi citizen amani haidana makoidu masak akoigi census sida makoigi record tawgiba taragadi lamdam masida demography gi yamna control tawba ngamdaba situation da imbalance ama tholakdana masina akoigi yellow fruit singda tungda yamna laibak thiba tunggi akoigi laibakta tunggi akoigi khudong sadaba kaya marum ama mayok narkadoi masina maram warkanda mi masing hangala abanina delimitation da assembly seat singi madugi hujik lariba fiba masida choba hongba laktori se kudam moina hajarabada aikoigi india gi 2001 amasung 2011 gi akoigi census report ta india gi oina akoigi laiba asi gi oina average population decadal growth rate asi 2001 and 2011 gi census data da 17.7 chada tara taret ke dasmik taret ke chang khakta da sahi tara khudingi mi masing hengat pagi average oiba chang chatta sumaina pi adu akogi matam da 2001 gi census ki chathagi bayum kok thiba mi kok thiba gi kano sidai sida madugi akogi khongthang du dei da phanggiba akogi manipur gi chingi district singda senapati chandel amasung ukrul hariba akogi district ahum sida apunba subdivision mapan subdivision nipan subdivision mapan sida chahi tara da mi masing hengat pagi chang se adukki matik wangi bharat ki leriba top state singa yengnaba matamda bharat da chahi tara da 2001 gi sida amasung 2011 da 17.7% decadal growth chahi tara gi manung da mi hengat pai chang si cha da tara taret dasmik taret oiba matamda manipur da khwaidagi wangri si purul hariba subdivision asida cha da chama ko humapan oi aduga mathangda akogi senapati gi maumaram haisida cha da chama ga ni phumdoi oi sumaina tawduna mathangda akogi pawmata da chama ko kulumdoi oi aduga amuka akogi chandel gi chakpi karomda chama ga 35 oi aduga mathangda akogi khwaidagi wangba singi manungda akogi kasom khulen haisida chama da humfu ga mari oi sumaina tawduna khwaidagi name asina minimum si 41 oire haraga maximum sina chada chama ko humfu mapan oi masi bharat ki oiba to pe state singa yengna matamda khwaidagi unnatural oiba mahoksagi oiba oidaba normal oidaba totally abnormal oiba karai degi no mama amana chahi mada angang ama pokpa sida mama amana chahi mada angang mari manga pokku gi changda aikogi natural oidaba mahoksagi khongchat sida chunabu oidaba du phibam amada aikogi population gi masung census ki record sida phangi aduna manipulate tawbuga choba manipulation ama leire haidana masi court kai da challenge tawduna chatnadana huji phawwa masi census si chatnadana leiribni masi gi mathakta chahi khara 2001 amasung 2011 chi gi matungda masing lamamdaba illegal immigrant mayam ama manipur da changsil lakhre habise aikoi khangi ngarang handasu border pillar 67 and 68 subject to correction adubogi manungda hana kharaga leiba border fencing ba kakhatna tuhulakanda kogi social media da unagi basing aduni tuhulakanda mi mayam ama illegal webi kogi infiltrator changna bagi kudong chaba madugumagi mayam ama huji leptani illegal immigrant singche changi habisi mai kogi india myanmar indo myanmar ngamkhai paring asida isi tawrog leiri habsi khangbani karigumba census asi hariba illegal immigrant mayam sing illegal infiltrators mayam sing asi yang lamdam asida census tawgi batardi lamdam asigi aikogi demography da mi masing da khunda mahoksa leijaramba yellow fruit singda aduki matik achauba akiba saitheng ma piraktori hiram asidai sida lamdam asigi kogi ning tholaise masana jawbunasu haugi bada parliament pukat kiba leire aikogi nrc tawdri phawba
lamdam asida census tawbiganu haidana hojik chung arang nahan akhoi December gi tang ani da koi Ministry of Home Affairs na biometric registration gi kuthang da Manipur da mitop changlakwa khangdok nanana ba Home Ministry na Manipur government ta khangalakre haiba ato anuwa latest so pawm su leire adugi mathakta July gi tang May gi tang trampanda akoi gi Myanmar amsung Bangladesh ni chingnabe illegal immigrant sing numit kunthani gi manung da masak khangdok nanaba state sing da instruction pi gre haiba 2025 ki May tang trampanda Ministry of Home Affairs te gi pirakibam su leire adugi mathakta amuka su mathangda akoi gi 2025 ki July gi tang kulumdoida Deputy Commissioner Singda Masung District ki akoi gi Superintendent of Police Singda makoi gi district level task force semakanda illegal immigrant lairamgani hana chingnam phom singda changsilaga madudai du da district task force committee aduna illegal immigrant sing identify tawba detention tawba deportation tawgi hak phawba madgi power shakti baba makoi da piraga madugumba amasu laire hariba mayam sing asi lairaga su hoji phawda state asi degi illegal immigrant khandong nanabagi official oiba adugumba thabak amatta paikhatpa si manungda paikhalambadi yai adubu miyam khangna paikhatpagi mami ude adugo hoji illegal immigrant sing asi laina makhoibu mapung phana khandoktingaida makhoibu mafam mai mafam da deportation hoi deportation to budu Bangladesh da natragana Myanmar da akoi war like situation lay unrest oiba jaga oi hana hairagasu makhoibu akoi gi designated oiba location amada thamba natragana detention center singda thamaga hariba lakadoriba census asida makhoibu yahondana in case census to the mi khuding mak masing thigane haiba taragasu hari sing chidi refugee ni hariba sing chidi illegal immigrant ni makoi detention center da leibine haibna chingba tawraga machu tana tawhodaba taragadi lamdam asige khoi tungi mirol singda achauba puba thangbu ngamdaba illegal immigrant ki wathok achauba ma oiraktana lamdam asigi yalo pura punamak yosinidana mangidana lamdam asida khudingmakta political dasu economy dasu socio politics and socio economy punamakta akoise illegal immigrant singna yosingi gadaba adugumba lamdam amu oirakani haiba sakiba mayam punamakta phawnari ai sa dasu phawje maram asina hojik si akogi nongju mifam sisu chathariba oibana aina honorable lamdam asigi MP sing inner gi outer gi masung Rai Sabha gi MP sing da ai sagi maikai digi miyang gi mo chinjar kanda appeal tawjani madudi hojik Manipur da singarang hanmaksu aikogi panchayat ki election si taw nanabagi damakta Guwahati High Court order thokibadu Manipur sarkar na mukasumadu review tawbiyo haidana petition ama thagi maramde hoje khoi leriba situation si dai sida phattabanina maram asina hoji aikogi state asida war like situation leidana community singam ga changna ba yadadana leiringe marak sida census tawba haibasi su madu yamna fair oiba achumba khongthang oiroi maram asina aikogi Registrar General of India na ngarang mukta anobuda thoklaiba December gi tang mapan ngarang mukta thoklakiba the Hindu National News the phongiba se aikogi honorable MP singna hojik mifam chathringai Lok Sabha amasung Rai Sabha chathringai manungsida Manipur gi mihut singna Manipur da census tawba taragasu illegal immigrant sing asi khandokpa NRC tawmatung da tawgadabani haiba adu wafam am kanna pukhalaga census asi matam chade matam chana tawbinanaba kanna pukhatpiu aduga hiram sidai sida tongan be stakeholders sing civil society organization sing lamdam asi ga khangai singnasu hiram sidai sida koigi census asi tawdananabagi damukta kari karamba tawbayai Bharat Sarkar gi Ministry of Home Affairs kari haibayai Registrar General of India da kari haibayai Lok Sabha da kari tawbayai haiba punamak singase lamdam asi gi tungi miyam gi interest da paikhatpiu haiba wafam se isagi maikai digi appeal tawjari